पाउचेदेंफम ओइबमर ओइब पाउ खरा अपडेट तौजरी सीएम बिरेन अमरी एसपी जोगेश चंद्राबो थागलपगल लोइनना ड्रग द सेनबसिंग चेराक पियु हाइरगले सी मिनिस्टर एन बिरेन अमसुंग तौबाल एसपी जोगेश चंद्रा की टीमबो थागलप फोंदोरपगल लोइनना माखादाबा थबक सिंचु पाखेट पियु आइना सिंगा आइडन क्लब यारपो की प्रेसिडेंट एमडी हलिमना कुदेक पिदुना प्रेसदा थादोरकबा चेरोल अमदा लेंगा की पुगनिंग सिंगसलगले सेरोल अदुना मखातन हाई था असगी मपनगे नमिदांग पुंग मपन मखारुम ताबदा जरबोक सिंकादगी ड्रग कोना फारे हाइबा मणिपुर की ई पाउसिंग यावरकलिबा एमडी जलालुद्दीन एलाइस जल्ला चायांखैगा तरुक अपोकपा अल्लाह सलाउद्दीन असे जरबोक सिंकादा तंगदु लेताना लेबा मिसक नते महक अंड्रो असेंबली कॉन्स्टिट्यूएंसी दा लेदुना कॉन्स्टिट्यूएंसी अदुदा जनरल इलेक्शन लेखिबा एक्स कैंडिडेट ने सिंगा खुलदा इलेक्टोरल रोल दा मिंग याउद्रबा मिसकनी मांगना इलेक्शन दा माइथीरबा मतुंगदा ड्रग केस अमबगा मारी लेना मतम सांगना जेल दा लेरबा मतुंगदा अमुक जरबोक सिंकादा लेलाइरकपनि हाइरे सेरोल असना हाइ माना सिंगा खुंगंग असदा लेरकलबा मतुंग माकी खोंगबु सेमकोतुना सिंगा खुंगंग असदा अमुक ड्रग ललोनबगी थबक तौर हौरखिबने सिंगा खुंगंग असदगी ना ओइबा सिंगबो कालहुननबा खुंगंग असिबा ड्रग फ्री जोन ओइननबा ड्राइव चथदुना कन्ना होनाखे अवेयरनेस प्रोग्राम क्या वांगखेम एसीगी एमएलए पुलिस ऑफिसर सिंह रिसोर्स पर्सन लोकल लीडर कई यावना पांगथोके असुमना क्लब असना ड्रग की मयुक्ता ड्राइव चथरकपदगी क्लब असिगी कैंपस चलाइरिबा सुल्ताना मशरूम फार्म की फार्म मेटेरियल क्या अहिंदा मसक खंगदबसना मई थारमके मासिगी मतुंगदा हौजिक हौजिक फादुना पुलिस कस्टडीदा लेरिबा एमडी जलालुद्दीन प्रेसिडेंट ओइदना माकी खोंगबु खराग लोइनना नारोंदा हाना खुंगंग अस्ता लेरकलब सिंगा आइडन क्लब अमसुंग यूथ प्रोग्रेसिव क्लब लोकल अथॉरिटी सिंह प्रधान वार्ड मेंबर सिंह खगलमदना सिंगा मखलैकाई वेलफेयर क्लब हाइबा अमसिंगा ग्राउंड की नकंदा लेबा मार्केट सेट कैंपस दा साजिलकदगे कोइसाउनरबा लेकाई मियामना लिसिंग अनि कुनोथोय की अक्टोबर 5 दा थोय की मातम मदुदगी हौजिक फावबा सिंगा मार्केट एरिया असि सीआरपीसी 144 की अथिंबा थमदुना लेगाई मियाम दा अवाप मयुकनरिबनी मदुना एमडी जलालुद्दीन खक्तनतना खोंगबु सिंगसो फागत पिदुना लोगी ओइबा सबचाबा थबक सिंग लौखत पिनबा मरि लेदबा सिंगी पुगनिंग सिंगचेंजरी हाना सिंगा आइडन क्लब की प्रेसिडेंट एमडी हेलिमना फोंदोरकले माखतारकबा अतोप पाउदा तुमनौ फोकपी विलेज के अबा याउदना अनोप कुकी खुल सेंबा यारोय विलेज अथॉरिटी निंगसिंग बतोकत्रबा मतमदगी लेरकलबा थांगल फुरुकी तुमनौ फोकपी खुलने मणिपुर हिल एरिया हाउस टैक्स एक्ट 1966 की मखादा ngasi फाववा टैक्स पीदुना लेरकिबा अरिबा खुल असिगी लमदा कुकीसना मतम खरागी ओइना सदांगे हाबिदगी हाइनौ फोक हारिबा तुमनौ फोक पिगी मनुंगदा लेरिबा असिदा सान कुकी खरा मेंबर कुकी खुल मसा अमा सदांग हनके अतुबा तुमनौ फोक पी विलेज अथॉरिटी की आयाबा अमता याउदना हाइनौ फोकता सदांग हनकिबा कुकी की चिप तौमिन थांग केबेना तुमनौ पोपी की एरिया मनुंगदा अमुकसु अनुभव कोकी खुल लिंखनदबा याबा पिरमले हाइना तुमनौ पोपी विलेज अथॉरिटी की हेडमैन एस जॉनसन प्रेसदा थादोरकपा चेरोलसिन हाइरे चेरोलसिन हाइ अनुभव कोकी खुल अम लिंखनदबा याबा पिरमले बमफमबसे तुमनौ पोपी विलेज की एरिया मनुंगदनी अदुमगना हाइना पोपी तौमिन थांगना कोकी खुल लिंखतपगी अथॉरिटी लेते तुमनौ पोपी विलेज अथॉरिटी ना तौमिन थांग केबियनबो अनिरक कौदुना खुल अनुभव सेमदनबा वरी साखरे बदुदा महकनसु याख्रबनी अदुबा ngasi फावबा विलेज अथॉरिटी ने थमकिबा वाफम अदु थबकतो ओंथोक्तन लाइरे मसिना मरम ओइदना हौकिबा अगस्त 9 दा मिनिस्टर एन बिरेंदसु वकचे अमसु पिसिनख्रे पिसिनगिबा वकत चेरोल अदुगी आरआर नंबर 686 नि हाइरे चेरोल सना हाइ तुमनौ पोपी खुल असि पाइस्टन मणिपुर स्टेट दारवाना तांग कुन के थोय था अमा लिसिंग अमगा सापन कुन का तरेट अम तांग कुन मगा था निपान लिसिंग अमगा सापन कुन थागा मथोय दा थोकपा ऑर्डर की मतोंगिना तुमनौ पोपी खुल की लमसिंग की मनुंग द विलेज अथॉरिटी की ऐप याम लाइकिबा कोकी न टैक्स पीगदबनि हाइबसि तादुना लै कोकी खुल सेमगतबगी ऐप दि लैते मणिपुर लेंगा की मेके दिगिसु अनुभव विलेज सेमदनबगी वाफम लैना लैना तौमिन थांग किमगेना तौरिबसि लेबाकमबगी मयुक्तनी अदुना मणिपुर लेंगा न वाफमबसि आक्सिन लौदना मियांग चांगफम तोगे तौमिन थांग केपगेन की सुपरिटेंडेंट एंड हाई हैंडेड नेचर असि लेबाक मियामना खंगबियु हाइरे शांति वोन लेमिनबा पामदब कंगलु मसेन इरांग थोंगनब सिलिबा तौमिन थांग किबेन असि अगन बमोंग कंडेम तवी तुमनौ पोपी विलेज अथॉरिटी की मयुक्ता मखातना तौमिन थांग किबेना थबक जतदुना लेरबदी हारिबा हाइनो फोक कुकी खुलasi यावना लेतनबगी वरेप लरकप याय हाइना चेरोलसिन हाइरे थबक सुरिबा कॉन्ट्रैक्टर सिंगना थबक लोइरे हाबगी जियोटेक फोटो यावद्रबदी बिल अमदा पिरारोय वाई खेमचान
lambi semlibasing thabak loire habgi geotek photo yautapadi bil amada piraroi ana RDNPR Minister Jumnam Khemchana phongdokre loinar maung barin chumtana sem saramba culvert ani kudakta thugai hankre PMGSY gi makhada siroi dagina kasau phong phawagi kilometer sambaga supna ahum sangba lambi yangchanbagi kongsata phongdokibani Namidini changna yangsin gi ba kongsat aduda ukrul gi MLA Ramoiwa RD gi Additional Chief Secretary MIS Khan Additional Chief Engineer Ahmadi Kamjong District ki DC su saruya ke Minister Khemchana makhata na siroi dagi kasau phong phawagi lambi asi PMGSY gi mak khwaidagi sangba lambi oire lambi asi gi matangda ukrul gi MLA Ramoiwa na assembly da pukhalakpadagi Saning ba phawbadagi punna yangchin minaba lakpani lambi gi phibam asi mafam khara da awang basing oibani na soksilamba khara yawrabaso yamna ningthina semla bamba phom su mayam punna uminare rural area gi lambi sing sem kadaba state gi plan laitrabaso PMGS Y gi makada rural area gi lambi thong sem kadaba ngamliba sem kad pangamliba si ubada nongaiba phawe tabak surumba matamda asangba lambi obana contractor masa yawdana mohori kharana senaraga dhabak ningthi nungaina Suramdaba thengnai kalwar sing nungjaw khara thadraga suramba thengna badagi khudakta thugai handuna nauna sana ba pawtak piramke lambi gi phibam masi mahak masa dagi hawraga yamna toina yengchinadaba engineer singda instruction pikre Ward Development Committee ki office mamang da digital timer bomb plan toromba sing fare Singjamai chinga makha da leiba Ward Development Committee ki office mamang da IED plan tawda senaba lalawlop amagi miyo ani fare haire Gazimpal West SB ki conference hall da pangthokpa pawmai singgunaba amada SPKS Sibakanta na phangthokhibada magi meeting makada additional SB operation M Abid amadi Impal West ki commando OC P Asobaki kangbu amada ngrang khongman John 3 da akang na paw om phangpatagi thiba umbagi thabak chatabada khongman John 3 da ki KS S Bogendra KS S Bogendro Elas Jaifaba sahini phuga mathoyasi mahaki maymakta da uang pang tawbada Magasi auki basahi lisik ani taruk dagi lalawlup amagi sep stal majar chawbagi mahada thabak tawbani aiba kangbangam ke thibomba aduda singjamai singa makhada leiba WDC gi office mamangda toromba IED plan aduga manaba electronic digital circuit 6 tongan ba government gi official sing corporator sing pradhan sing amadi tongan ba anai bio sing demand tawna ba letter sing chu phangbangam ke mana makhatan haidura pada electronic digital circuit ani amusu thangmaiban jumnam lekai dalaiba haibam nabin kobam bio amada sinakre aiba khangbangam ke makoy ni bom plan toromba aduga mari lena fagale makoy ni mathakda ain ku weba thabak lokhanna ba singjamai police station da sinakre haire Assam da Manipur masa ani dagi sana fare Assam police amadi CRPF ki apun team amana tha asigi tarada Karbi Anglong district da bus ama check tawada Manipur dagi nafa ani sana khangen tara mariga konana phagat pangam kre haire Paraba miyoy ani adu MD Mohim Sahikun gamari amadi MD Masarudin Sahini fuga mathoini makoy ani mak Thawan district dagi ne haire police dagi phangba pawgi mathungina Manipur dagi lakpa bus amada logi wangbada sana purakadawi haiba akang naba paw ama phangba dagi Assam police amaso CRPF ki apun team amana Karbi Anglong area check post ama hangduna arakpa gari sing check tawke gari check tawba adu de Manipur dagi Guwahati tamda lakpa bus ama check tawbada KZN ni gram sahung kulumdo rumgi kadaba sana khangen taraga mari kona na miyo ani adu phabani haire Assam gi mafam amada sina phangkiba Kennedy gi imungda LMG le lupa lising taraga humdoi chamanga tengbangkre Kaksing da check ki ministry oidana thabak sugani ana sarkaraga Assam gi mafam amada sina leiramlaba Yentrembam Kennedy gi loinabi Yentrembam Ongbi Rosni Devi amadi mahake imung manungda ngasi like minded group LMG Manipur gi umpugani pandrak subat tengbang thorom oida imung manunggi awabada sarugya adu ngasi Ayuk lupa lising taraga humdoi chamanga tengbang kre an LMG gi publicity secretary Rakesh Naurim na press tata dorokpa chero lemana haire ngasi gi tengbang kongsat adu da sarugya ke ba group asigi secretary Ojit Sorok khabum na thodogasi yamna laibak thiba amadi yamna thokaring da thodok amani hana phongdoke Ojina tawdok asigi matang da thamoi sok na pawdam laduna haikibada Thawan district gi khangaba kendra gi manung chana lamding Chirapur da leiba Yentrembam Kennedy sahini fu apokpa laikidaba wai mari sang sing Haukiba September mari gi angan bada kaksing da check ki thabak suba chatkani haiduna apokpe mamana wangsing lamding bazar phawat thindoke adagra bit adugi nabitang pungtar rom tabada masarufaga ponda wari chanaki matugi matung dagi phone off laikiba dagi yumda halakide Nongalaga Kennedy gi dupi amadi masanupaga mahaki thabak subam kaksing da satun hanglobada lakte hairake loina da khangna sanaba mari mata da hangtuna mapuroi bagi mari makhong khangna ba thiringa charakta Thawal police ki kangbu amana haukiba September 3 ta
Kennedy asam gi mafam amada sakang daba minha laga hundok lamle ana pau piba lakhe kudak ta mayam bana gari lupa lising kuni thoida waiduna asi bhaksang loba sakhi Kennedy gi imung hate hate suraga sabane yum sabang amda tuna mamang sanggoida damburga khajinduna leibani imung asi awaba khajik tang oraba sumateng oina da bahaiduna magi lana thorang gi mang oina elemjin lupa lising taraga humdoi sabanga mateng asi pangchuduna imung manung gi awaba da saru yabane asigumba yamna thamoi choppa nungai thaba thadog asi mapam amata thok tana ba mari leina ba singni yangchin biu loina misi asigi asumba alangjin puthok piu haike ngasi gi tengbang khongsat adu group asigi advisory board member narimgam Ravindro na luchengke khongsat adu lupa asigi secretary Ojit Chorokhaibam Joy Thwangam Dr Inauba Nongwai Them Bijendra Thwangam Ibungo Chauba Yendrembam Surendra Ningomba Kunje Kishore Mangsa Taba Mamadi Sunil Nongthombam na singba LMJ gi member sing saruya ke loina da lai khitraba Kennedy gi loina bina mahaki waraba matamda mating pangbirap gi damakta LMJ Manipur bosu thagat ba phongdo ki haire nagala marumdana sahi taraga manga khakta ngai ri binapi macha amake de tawduna bihar da puna na bahonaramba nan local ama guwahati da fare lamdam masida yamna tangna thokba bilalonba human trafficking gi case amada mantri pukri da leiba sahi tara manga khakta ngai ri binapi macha amake de tawduna bihar da puna na bahonaramba nan local ama Women Police Station Impal is ki team na Guwahati Railway Station dagi phare para bamiyo eduki maming Hansan Kumbar sahi kun gamapan apokpa Amira Rai kawi dar harwa chirai vihar dagini hausi na mantri pukri da leiba baragi jum amada leibane mag Manipur gi jumthong da satuna pressure cooker semba sat bamiyo ni haire pause asina phangba paugi matung hinadi haukiba September 8 gi ayukta victim oripendi basa asi mayum dagi school chanaba school uniform selaga thoki badagi school joti Madam Yelaba Fawa Lakta Badagi School Authority Amade School Gi Mamanabi Singh Hanglubada Mahak School da Lakte Hairake Masigi Batung da Thiba Yaba Thiba September Taragi Ahingda Yongi Mio Sina Porompata Laiba Women Police Station da complain na mathangat ke complain na Jampam Warga Women Police Station da effort amalokot bagaloina Nubi Masado gi Khongul Liba Hauraki effort lokot gi matam khara gi manungda mobile phone location track tawbada makoi gi location da to Guwahati Railway Station thorpadagi Women Police Station ki OC Ji Gitanjali na luching tu na case asigi oriba Women Sub Inspector and mayam tu jang pun namyoi mari ki team ama Guwahati ki dama khongsan ke masigi matung tarak pada ngarang September taraga mathoi ki numit jungba matung pung ama khara helak padwaida 21 Hansan Kumbar fabaga loina na victim oirabi nupi masa adu Guwahati Railway Station da ki rescue tawba ngam khibani haire Parabanan local asigi matakta ain gawai patabak laukana naba procedure gi matungina transit demand lobaga loinana haying September taraga umdoida impanda purak lagani ana pau asina makhatare laupan ba yatri ba lofam sing legang da survey tawraga ikang thogle hana laukdok na mathau taba thabak lokhat piyo Housing Manipur gi laupan ba yatri ba lofam sing asigi oina legang na survey ama tawraga lofam sing asi ikang thogle hana lauk thok biduna Matau da batabak thorom sing lokot piu aina Irabot Foundation Manipur gi mai khaiti gi phangdorakle ira masigi mata danga si Manipur Press Club da pang thoki ba pamui sing go na ba amata Irabot Foundation Manipur gi President KS Government luang na phangdoki bada tha sigi hau ki ba manga da Irabot Foundation Manipur gi team amane Manipur gi hauji ki weriba lawok singi phibam yangchen basat ki khongsada du da lawhom sing adu law lokpa yada ba gi phibam da thengna ke Laudi hauwa lekrak salaga laiba pau satpa matam helaba phawwa pau satpa ngamdaba yauna tongan ba khudong chadaba ke mayukna ba thengnarake Irabot Foundation Manipur Imphal East District Imphal West Hawad District Kaching District amsung Bishnupur District ki sawrak pa laupari lising tararom da hak thengna da yangsin ke magad lawhom singatut lawlok pa yata bagi phibam da thengnarake lawban bari hauraga nok tarak tabadagi law kangpa lawbuk lekrak sat ba kya thengnarakiba ga loinana lawbi kayana awabu phibam da lehaure State asida hojik mayuk nariba ikang asi hogiba sahi lising ani taraga mapanda thokiba ikang adudagi khara hantarabasu mayai oiba ikang ni leingak nasu athu bada sarve amalok taw thoklaga ikang thokle aina law thokbiyo haike Nagalamarom da state asida hogiba sahi lising ani taraga mapanda thokiba ikang gi saitheng panglaba lawmi sing danga si fawba phangpam thokba sanpham ching pithok triba asibo athu bada pithokbiyo Manipur gi labuk singda ithai lakhongi mami tahantuna lawmi singda isingi awaba lahin bigano amadi ithai lakhongi matangda awang pathaki inquiry commission amaling duna tigat hanana bakhwana bi hana sumakata na phangdokhe kul masel khana jaina ba tholak pa yabagi tangka gyawrak tringeta Manipur government athoda miyang changbiyo
Bisnupur gi akoibagi ngamkai 37 BD amadi 38 BD da atopa thangnariba district ki miyoisina uncross tawsilakliba sing asi matau karamna waroising purakpa ngamgadage loina da Bisnupur gi sapsaba ngamkai surveil and puthokna da bokona bada Manipur government da karamba mongda taksen galagi haipagi matangda khana naina bagi mifam ama Bisnupur kaithen da leiba yangkoi ningthau community hall da pang thokre loina ra warip kaya sulaukhre ngasi Bisnupur da leiba apun club amadi organization singna sinduna pang thokiba mifam aduda ex revenue and access minister KS Polin Kant Singh local leader Singh K Bhairav Sharma Jatra Singh Claude Otomba S Komol KS Manihana president member Singh wanda sarugya age mifam aduda sarugya ke Bisnupur municipal council na konba mafam da leiriba miyoisin na phongtok na kibada Bisnupur municipal area kaiba yaroi ain gi wangbada thengner ba district sing gi miyoisin na Bisnupur gi lam khopsin ba yaroi Thangnariba district sina Bisnupur gi miyam ka matam kya gi mamang dagi lamge che na balairiba asi khulmasen khana chaina ba thorak tringaida Manipur government na athuba matam miyang changbiu aina phongdong na ki loina ngasi gi mifam na amatu ena yana duna warip manga lauki warip singa dudi 37 BD amadi 38 BD Bisnupur gi survey lenga taina bada lairiba Kangpopi district ki nungsai chiru village loina da Susanpur district ki Aryan Kaboi village sampasung chaiba Kaboi village harba khulsing asi ka Bisnupur gi miyam ka matam kya gi mamang dagi lamgi chaina ba leibana baram oduna khul masel khana chaina ba tholak pa yaba gi tangka gyawrak tringai Manipur government Bisnupur gi surveillance athuba matam da demarcation tawjana boundary pillar junghana da government ki highest authority da taksin ba Bisnupur gi surveillance demarcation tawraba matung da karigumba illegal oiba mongda kana gumba na lam khopsilak pa yawrabadi Bisnupur gi miyam na Manipur government da hajra ga takthokhan ba eviction tawhan ba warip sing asi Manipur government gi nakok yawna da bagi damak minister da memorandum Charter of Demand ama pisin bagaloy na Bisnupur ACG MLA su oriba Yas and Works Minister Govindas Konthok jomda copy ama pidana local MLA oibagi mapong phaba thabang lopiduna atenma matamta thabak ton thokna ba haijaba warip sing asi Manipur government saliba September tha asigi tangkun mga phawagi manungda thabagoina paikhat hautabadi Bisnupur gi miyam na sangchilak pa khongjang sinda thorakwa afafadagi thabdang government pogadabani thabak chingasi pangthokna na bhona bada miyam amadi Manipur government paw phawdok phawjin jana da bagi dambak Bisnupur gi apon bagi oiba committee ama semba haina sumyam na warep lauke yonggi charumai thaba amadi pochai huran khepida chendaba sing charak pigadabani Naharup mayalekai de leiban Naharup Youth Moral Development Association gi lampakta LOC Pangong Club amadi NYD gi thaupu bo sing jauna lekai asigi mi kya punduna mi pama mapang thokraba matung da tongan ba warep hom laure aire Naharul Youth Moral Development Association gi secretary na thatorakpa serol amada Ovivin Kobomyoi amagi sangolda thamba charu mai tharambada natana yonggi thamliba tulu yauna pochai kya huran khibagi thawdok matungda makhathan huran chinthi lehendana ngasi miyam gi oiba mifam pangthok pagaloina warip homsu laukhibani ngasi gi mifam na laukiba warip sing adudi laikai asida huran chinthi gambari leidaba thabak thawram sing tawandaba amadi tawdana da wafum puthok pagaloina da karigumbada huran bada chenaba miyoi sing khangba Phaba tarapati matuda tholakpa afafadagi daita masa masana pujagadabane anisuba waripta OBPN gi sangolda thamba charu mai thakibagi thawng aduda CCTV camera gi footage ta tariba mi adu thikatun Impal East SP da khangana ba jerola mathaba amade ahumsuba waripta karigumba lekaina huranba amadi charu mai thaba da chenaba mi adu lekaina phaba thoglabade matuda pirapa charak adu masana ya jagadabani ana tongan bagla mari gi thawpu basingna amatoina yanaba hana warip lauki haire Artisting bo sel khara pe to maram chadana lambida performance pihli basi yengsil hanning hi Jitendra Ningomba lamdama sigi artisting bo tongan ba platform sing da ong ba thak ta thagal labasu sel khara pe to maram chada pamong da lambi sorok ta performance pihan bagi thawanga si lainga gimbari lein ba sing yengsil hanning hi ana committee of civil society kanglaipak CCSK gi president Jitendra Ningomba na phangdokre ngasi pamong laikai da pangthoki ba sarkam gi contract Raksu Ubama Pokumon Galoy na Chief Minister Artisting Tiangma gi makada sargam na puthokpa labuk mai kai panglasi haiba audio release tawagi tharamda phongdo ki bani manghai Manipur art and culture gi lamda yamna thag yamna wangpa state amani haiba si mi khudim na hainare adu bono magi hasira subada fawal palising amarom phangnaraba matam asida apek basen bam karapi tuna mamal leita na artisting basina bagi thawong kya state asida thengna da banate Artisting asina lauriba thawdang asi marilena ba khuding manasuma sa khangpam thokpani adu ba chapchap artisting gi poli sina sing ba zoning thina sembi balaitre masina baram boraga hal oisilaglaba matamta artist kya na awaba fibam dalianare haike
Tharumadu saruk yaraduna wangkai assembly constituency gi MLA Thangjam Arun Kumar hai. State asida leiriba artisting ba ong pathakta pukhana da bagi damak lenga gi mekedi minister artisting gi tengpang na chingba thorang sing paikali. Masigi sumata da khunai asigi artisting ba yokhatuna maglom da pukhana da bagi damak thaba kya su paikalagle. Isai nongmai habasi miyobe gi ponsi ga thadok na ba yadraba masal amane kunai ama ba sumba mai da purakba amadi nungsi sana lemin hanna bada isai na asauba thautang lautun lagle. Ngasi pudok liba lobuk magi panglasi haribe isai asisu state asigi lambi kaya amadi lofum kana da bahona rakliba thorang chingda hena mating pangbang ablagani habagi thajabalai haike. Tharumadu da RL Culture ki Commissioner M Joy, RL Culture ki Director L Kishorjit, Sargam ki hana ki President B Netajandra Sharma, Sargam ki President M Dhananjoy na chingba mihui kyana sarogya ke. Makatarakwa atopa pauda India Myanmar border sambal khada bamafam singasi mutkhiga roba sa singi lalon pham oire. India masuk Myanmar gi lona ba kilometer lising amaga saduk nifuga humdairom sangba sambal khada bangam khayasi ana yada bamongda drug sana kulai amaso atai haksang chokne oiba polam sing lalon bagi maming leira bamba famne adu haujik makhata na hari bamba fam asimot ki gadawra saka ana jada bamongda lalon pamoire Central paramilitary officials na phangdor pamatungina atang pamot ki gadawra sa singasi ana yada bapongda Myanmar gi India gi awang nongpok state singda lambi ani da pusalagle hari balambi adi adudi Myanmar ga thangna riba Mizoram ki Champhai district amasong Manipur gi Sandan district ki Moredane Moria se Manipur ki konung Imphal dagi kilometer chama ka tararom kharom da satlaga layune Myanmar gi sagang region ki border town oriba tamu dagi kilometer marirom ta makcha laga laybane bafam base augi basahi tararom da border trade to bagi khwaidagi maming chatba amo oiragle Assam Mizoram amasung Manipur da salalon bagi phaba sina phongdok pada polam sing adu West Bengal da Mapungoina Alipurduar Coast Bihar Jalpaiguri Siliguri Belta punhana pagidamak selfie are police officials na phongdok pamatungina house military gi makhada leriba Myanmar ase India gi awang nopok station da atang ba motkhega daru basa ka ana jada ba pongda lalon bagidamak thazilak bagi aso balebak am gohri Myanmar gi ngamkhai dagi Mizoram amusung Manipur da polop singa si thazilak laga West Bengal amusung India gi atai mafam singda pokhega dawane thasigi ni fanda Assam police na Kamrup district ki Rangia da mi ani dagi atang basa makal niful alun na bagidamak ta purak pada phagat ke hari basa sing adu ki manungda permit 19 baby Wallavis to West Bengal da register tauba gari ani dagi phagat ke kar mathak makha onbada manga sire Himachal Pradesh ki Una district ta ngasi kar ama mathak makha onbadagi me manga sikre ana official amana phongdokre State Disaster Management Department ki official aduna phongdorpa matungina thaudok adu ngasi nongalamdai Una district ki Kuthar khunda thokibani Mana ye electric pole amada thamjilaba matung karadu mathak makha onbaduda miyo adi khudakta siki amasung atopa ahumna soke adu basok pasing adu su Una ki regional hospital amada pukhalaba matung laikanaba ngamtana siki ana magna phongdokle official du hai ki laikitraba mi manga doki manungda marina Una district ki tongan ba mafam sing dagini amasung atopa aduna Punjab ki Rofa district dagini Mayalambi da gari sing service lepagi khongjang junction gadore All Mayalambi Transporter Association ki President Thaunawjam Premchandra na haikre ngasi dagi tha ong ki mamang da MI ki makhada wabagai stili baba sing asi wahingbam laikai lairembi laikai da parking toram badagi wahingbam laikai mathak crematorium manakta bus ki parking asi pokhalake masina maram oraga Kharom thangba Mayalambi da seliba magic auto harba gari makhal sing asi noma gi sidharakli and press club ta pangthokpa pawgi mipamda mahana phangdokibani Mahara makha taraduna tasengna harbada parking asi hana kaichampa da park tawduna selambi atobo matamadu da mai Imphal kendra da gikarakiba transport minister waramba KS Ratan Kumar na lisingani taraga tarukta MI transport bus singasi wahingbam laikai da pukhalakibani Are balambi asda seli baba singasi kunga tarukni amadi auto magic na singba punsilaga satruk dagina satruk yang kai phawa sele adaba bus ki parking asi waheng laikai mathak da oirak padagi adoki matik imung puba wanare Maramaduna bus parking asi masagi hanagi wahingbam laikai lairembi mamangda puthabiraga auto magic kapunna hingminna basin biyo auto magic ki driver owner singna passenger fangdaba nambaram waraga service tawba ngamdabana bank ki loan thiba ngamdabadagi gari kya bank na fajen kiba yaure Maramas number ki lainbo authority na laklipa tangkun phawba ki manungda Mayalambi ki hanagi parking wahingbam laikai lairembida parking sinbiyo amadi bus po
हानागी मफमदा थंबियु करिगुंबा सिनबीदबा तारगदी थंगनबा नमितकी मै लंबीदा पैसेंजर गाड़ी सिंग सर्विस लेपगी खोंजंग संगसिलगनी हलस फोंगदोगे अरोइबदा कंटेंट सिंग असिगी मरउइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पदागजरी चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरमो लोइनना लाइक एंड शेयर तौबसु काबिगनु पुनमकपो अमक हन्ना थागजरी।